ꯐꯥꯎ ꯍꯩꯔꯝꯗ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯂꯥꯏꯖꯕꯨ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯀꯣꯟꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯇꯨꯕꯗ ꯃꯥꯁꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯤ ꯅꯪ ꯀꯗꯥꯏ ꯃꯥꯡꯉꯨꯒꯦ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯔꯛꯇꯦ ꯌꯥꯝ ꯐꯠꯇꯕꯤꯅꯤꯅ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯃꯤ ꯂꯥꯛꯂꯤꯕꯗꯣ ꯑꯣꯛꯄ ꯈꯛꯇ ꯅꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃ ꯃꯌꯥꯝ ꯆꯤꯟꯕꯒꯨꯝ ꯃꯣꯏ ꯉꯁꯤꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯩ ꯂꯦꯞꯍꯧꯔꯤꯕ ꯑꯅꯤꯗꯨꯁꯨ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯍꯥꯏꯅꯔꯤ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯇꯣꯟ ꯅꯨꯡꯉꯥꯏꯖꯗꯦ ꯀꯣꯜꯂꯤꯕꯗꯣ ꯇꯞꯅ ꯍꯦꯟꯗꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯝꯗꯕ ꯐꯤꯔꯦꯞ ꯂꯧꯔꯤ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯍꯔꯥꯎꯅ ꯂꯦꯟꯕ ꯉꯝꯒꯗ꯭ꯔꯅꯦ ꯁꯅꯥ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤꯗ ꯁꯨꯝ ꯊꯣꯛꯂꯣ ꯇꯝꯂꯝꯂꯒ ꯑꯩꯅ ꯀꯔꯤ ꯉꯝꯗꯨꯅ ꯁꯦꯝꯗꯣꯛꯀꯅꯤ ꯃꯤꯀꯨꯞꯁꯤꯗ ꯃꯥꯁꯨ ꯑꯋꯥꯕ ꯁꯛꯇꯝ ꯎꯠꯂꯔꯣꯏ ꯈꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯌꯥꯝ ꯐꯖꯩ ꯀꯅꯥ ꯀꯤꯕꯤꯔꯨꯅꯣꯕ ꯅꯣꯏꯅ ꯅꯝꯕ ꯐꯦꯁꯟ ꯀ꯭ꯋꯤꯟꯗꯨꯗꯤ ꯂꯥꯛꯇ꯭ꯔꯣ ꯎꯗꯕꯨ ꯀꯤꯔꯤ ꯃꯧ ꯑꯣꯏꯕꯕꯨ ꯍꯩꯕ꯭ꯔꯣ ꯃꯥꯕꯣ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯅꯣꯛꯊꯣꯔꯛꯂꯤ ꯃꯧ ꯍꯅꯨꯕꯤꯅꯤ ꯃꯥꯅ ꯎꯔꯤꯁꯦ ꯍꯩꯄꯥꯁꯤꯅ ꯁꯥꯈꯤꯕꯁꯤꯅ ꯀꯥꯟꯅꯕ ꯃꯐꯝꯗꯨꯁꯨ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯗꯕ ꯇꯥꯃꯣꯒ ꯆꯪꯈ꯭ꯔꯕꯅꯤ ꯃꯥꯏ ꯃꯅꯥꯛ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯅꯒ ꯆꯪꯃꯤꯟꯅꯒꯦ ꯇꯧꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯔꯣꯕꯔꯠ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯇꯣꯟꯒꯤ ꯃꯥꯡꯗ ꯁꯠ ꯂꯦꯞꯁꯤꯜꯂꯛꯏ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯅꯤꯡꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯤ ꯉꯔꯥꯡ ꯀꯣꯂꯦꯖꯇꯒꯤ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯁꯥꯔꯒꯤ ꯅꯊꯧ ꯅꯠꯇꯦ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯔꯣꯕꯔꯠ ꯍꯟꯗꯦ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯃꯈꯥ ꯇꯥꯏ ꯏꯊꯧ ꯑꯣꯏꯕ ꯑꯣꯏꯗꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯪꯉꯒ ꯈꯨꯝꯐꯝ ꯊꯣꯛꯄꯅꯤ ꯅꯪꯅ ꯀꯣꯏꯔꯣ ꯂꯣꯠꯂꯒ ꯑꯩꯁꯦ ꯀꯩꯁꯨ ꯈꯪꯉꯔꯣꯏꯁꯤꯔꯣ ꯍꯥꯏꯔꯣ ꯅꯌꯥ ꯍꯩꯒꯠꯇꯅ ꯒꯥꯔꯤ ꯃꯅꯤꯡ ꯅꯞꯅ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯁꯥꯔꯕꯨ ꯅꯊꯧ ꯌꯥꯝ ꯆꯤꯟꯗꯥꯏꯅꯦ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯩꯒꯤꯅꯣ ꯀꯣꯂꯦꯖ ꯒꯦꯠ ꯃꯃꯥꯡꯗ ꯁꯟꯇ꯭ꯔꯤ ꯇꯥꯕꯗꯧ ꯇꯥꯕꯤꯔꯤꯗꯨꯕꯣ ꯑꯗꯨꯅ ꯀꯩ ꯀꯥꯟꯅꯒꯦꯕ ꯀꯥꯟꯅꯩ ꯌꯥꯝ ꯊꯤ ꯀꯥꯟꯅꯩꯀꯣ ꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡꯗꯧꯅ ꯂꯝ ꯍꯦꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥꯎꯕ ꯁꯥꯔꯤꯁꯦ ꯀꯔꯤ ꯀꯥꯟꯅꯒꯦꯕ ꯑꯅꯝ ꯀꯜꯂꯒ ꯑꯗꯨꯗꯤ ꯁꯥꯔꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯁꯤ ꯍꯥꯏꯕꯅꯤ ꯑꯩ ꯎꯔꯒ ꯅꯪꯅ ꯊꯩꯗꯅ ꯆꯦꯟꯕꯗꯣ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯀꯔꯤ ꯀꯥꯏꯕ ꯇꯧꯈꯤꯕꯩꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤꯁꯦ ꯇꯣꯟꯁꯨ ꯍꯟꯗꯦ ꯌꯧ ꯌꯧꯗꯨꯃ ꯈꯨꯝꯃꯤ ꯄꯥꯝꯃꯛꯇꯕꯒꯤ ꯍꯥꯟꯅ ꯁꯥꯔꯗ ꯉꯥꯎꯖꯔꯝꯕꯗ ꯍꯧꯖꯤꯛꯇꯤ ꯄꯥꯝꯗ꯭ꯔꯕ ꯀꯧꯐꯥꯎ ꯀꯧꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯩ ꯆꯦꯜꯂꯤꯁꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯪꯅ ꯑꯃꯨꯛ ꯄꯥꯝꯃꯤ ꯑꯃꯨꯛ ꯄꯥꯝꯗꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦꯕ ꯅꯪꯅ ꯀꯔꯤ ꯈꯟꯕ ꯈꯟꯗꯕꯩ ꯋꯥ ꯅꯠꯇꯦꯗ ꯅꯨꯄꯥꯕꯨ ꯀꯩꯅꯣ ꯑꯃꯨꯛ ꯄꯥꯝꯈꯤꯕꯗꯣ ꯄꯨꯟꯁꯤꯒꯤ ꯄꯥꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯎ ꯉꯥꯎꯏ ꯐꯕꯨ ꯐꯖꯔꯗꯤ ꯑꯗꯨꯝ ꯄꯥꯝꯃꯤ ꯁꯥꯔꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯂꯥꯛꯄꯗ ꯁꯥꯔꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯗꯤ ꯍꯧꯅꯁꯥꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯃꯤꯠ ꯉꯥꯎꯖꯕꯒꯤꯅꯤ ꯊꯃꯣꯏ ꯆꯥꯎꯕꯤ ꯑꯣꯏꯕꯒꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯨ ꯐꯦꯠ ꯂꯥꯎꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯆꯪꯂꯝꯗꯥꯏꯗꯨꯗ ꯀꯅꯥ ꯎꯍꯟꯗ ꯂꯥꯏꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄ꯭ꯔꯣꯛ ꯆꯥꯛꯂꯕ ꯅꯨꯄꯥꯗꯣ ꯇꯣꯟꯕꯨ ꯀꯧꯔꯒ ꯑꯃꯨꯛ ꯇꯥꯟꯅꯈ꯭ꯔꯦ ꯉꯛꯂꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯨꯕꯅ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩꯁꯤ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯟꯅ ꯗꯤ.ꯁꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯀꯣꯏꯁꯪ ꯁꯪꯂꯒ ꯂꯩꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤꯁꯤꯗꯅ ꯔꯣꯕꯔꯠꯅ ꯀꯣꯂꯦꯖꯇ ꯁꯪꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯋꯥꯔꯤ ꯈꯪꯗ꯭ꯔꯕꯁꯨ ꯃꯇꯧꯗꯣ ꯎꯕꯗ ꯂꯥꯏꯖ ꯅꯣꯛꯂꯦ ꯅꯤꯡꯁꯤꯡ ꯅꯣꯛꯂꯒ ꯃꯥꯁꯨ ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯗꯨ ꯍꯦꯛ ꯊꯥꯡꯒꯦ ꯇꯧꯕꯒ ꯃꯅꯤꯡꯗꯒꯤ ꯀꯧꯔꯛꯏ ꯅꯨꯄꯥ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗꯨꯅ ꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯄꯤꯗꯣ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤ ꯂꯥꯛꯂꯣꯏ ꯈꯜꯂꯨꯕꯅꯤ ꯃꯅꯥꯛꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄ ꯉꯝꯂꯕꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯈꯟꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯆꯤꯡꯅꯔꯤꯕꯗꯨꯅ ꯊꯥ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯂꯦꯞꯂꯝꯅꯤ ꯃꯍꯧꯁꯥꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯔꯦꯝ ꯂꯦꯝꯅ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯁꯦꯠ ꯆꯥꯔꯛꯏ ꯀꯣꯠ ꯁ꯭ꯋꯤꯠ ꯇꯧꯗꯨꯅ ꯇꯔꯨꯕ ꯃꯥꯏꯊꯣꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯂꯝꯕꯗꯣ ꯂꯥꯏꯖꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯨꯝꯗꯨꯅ ꯑꯃꯨꯛ ꯄꯨꯕꯒꯨꯝ ꯇꯧꯔꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯆꯤꯝꯕꯥꯜꯕꯨ ꯐꯣꯠꯆꯤꯜꯂꯤꯕ ꯌꯦꯇꯨꯝ ꯑꯣꯏꯈꯤꯕꯒꯨꯝ ꯂꯥꯏꯖ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯄꯥꯈꯪ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯊꯧꯔꯤ ꯑꯣꯏ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯈꯤꯕꯒꯨꯝ ꯃꯆꯤ ꯂꯦꯡꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯤꯠꯌꯦꯡꯗꯨꯗꯅꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯂꯤꯕ ꯑꯗꯨꯕꯨ ꯄꯦꯔꯤ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯞꯅ ꯑꯗꯨꯒ ꯇꯞꯂꯝꯅ ꯍꯥꯏꯔꯛꯏ ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔꯠꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯏꯟꯚꯦꯂꯞ ꯃꯆꯥꯗꯨ ꯄꯤꯔꯛꯏ ꯂꯥꯏꯖ ꯌꯥꯝ ꯋꯥꯅ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯂꯧꯏ
ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯊꯣꯔꯛꯏ, "ꯊꯦꯡꯛ ꯌꯨ"꯫ ꯃꯗꯨꯗ ꯍꯦꯟꯕ ꯋꯥ ꯂꯩꯇ꯭ꯔꯃꯣ? ꯂꯥꯏꯖ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯥꯛ-ꯌꯦꯠ ꯍꯥꯏ꯫ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯇꯧꯔꯛꯄꯗꯨ ꯆꯞ ꯂꯦꯞꯂꯒ, "ꯑꯩꯗꯤ ꯂꯩ"꯫ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯔꯨꯝ ꯇꯥꯔꯕ ꯔꯨꯝ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯇꯧꯗꯣ ꯀꯅꯥꯒꯨꯝꯕꯅ ꯎꯈ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯂꯒꯗꯕ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯒꯨꯝ ꯅꯨꯄꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯤꯡꯗꯨꯅ ꯄꯨꯏ, ꯅꯨꯄꯤꯁꯨ ꯑꯗꯨꯃꯛ ꯌꯥꯔꯤ꯫ ꯔꯨꯝꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯖ ꯇꯨꯡ ꯏꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪ ꯑꯩꯅ ꯂꯦꯞꯂꯤꯕꯁꯦ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯁꯩꯍꯧꯗꯨꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗꯅꯤ"꯫ ꯍꯥꯏꯔꯤꯕꯗꯨ ꯃꯩꯔꯥꯕ ꯅꯥ ꯄꯪꯕ ꯃꯤ ꯑꯃꯒꯨꯝ ꯀꯩꯁꯨ ꯇꯥꯗ꯭ꯔꯕꯒꯨꯝ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯏꯕꯒꯤ ꯃꯇꯤꯛ ꯂꯥꯏꯖ ꯇꯨꯡꯗ ꯇꯞꯅ ꯍꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯗꯨꯅ ꯀꯤꯔꯨꯞ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ"꯫ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯖ ꯇꯨꯡꯗ ꯂꯩꯔꯝꯕ ꯋꯥꯜꯗꯨꯗ ꯆꯞ ꯆꯥꯅ ꯃꯁꯥꯗꯣ ꯅꯞꯁꯤꯟꯈ꯭ꯔꯦ꯫ ꯇꯨꯡ ꯍꯦꯟꯕꯒꯤ ꯂꯝꯕꯤ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯃꯥꯕꯨ ꯇꯊꯛ ꯌꯦꯡꯂꯤꯕ ꯃꯥꯏꯊꯣꯡꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯖꯅ ꯂꯩꯔꯝꯃꯤꯁꯦ? ꯃꯇꯝ ꯈꯔ ꯈꯪꯅꯁꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯣꯛꯄ ꯊꯦꯡꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯑꯩ ꯅꯪꯒꯤ ꯅꯄꯣꯠ ꯅꯠꯇꯦ"꯫ ꯋꯥꯍꯩꯗꯨꯅꯔ ꯅꯨꯄꯥꯗꯨ ꯅꯣꯛꯂꯤ, ꯑꯆꯝꯕ ꯃꯤꯅꯣꯛ ꯅꯠꯇꯦ꯫ ꯇꯥꯡꯅ ꯅꯣꯛꯄ ꯍꯨꯌꯥ ꯑꯅꯤ ꯎꯠꯇꯨꯅ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄ ꯃꯤꯅꯣꯛꯅꯤ꯫ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜꯗꯨꯗ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯂꯥꯏꯖ ꯇꯊꯛ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯨ ꯈꯪꯎ ꯎꯏꯁꯤꯟꯈ꯭ꯔꯦ꯫ "ꯀꯩꯗꯧꯔꯒꯦ ꯃꯤꯠ ꯎꯏꯁꯤꯜꯂꯗꯤ"? ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯨ ꯄꯥꯡꯅ ꯍꯥꯏꯔꯛꯏ, ꯀꯞꯅꯤꯡꯕ ꯈꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯒ, "ꯃꯤꯅꯣꯛꯇꯨꯗꯅꯤ ꯑꯩꯅ ꯉꯥꯎꯕꯤ ꯑꯣꯏꯈꯤꯕ꯫ ꯃꯤꯅꯣꯛꯇꯨꯅ ꯑꯣꯏꯈꯤꯕꯅꯤ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯁꯨ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯣꯛꯇꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯕꯤꯈꯤꯕꯅꯤ꯫ ꯃꯍꯨꯠ ꯆꯦꯟꯕ ꯃꯤꯅꯣꯛꯇꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯊꯦꯝꯕꯒꯨꯝ ꯇꯧꯏ꯫ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗꯁꯨ ꯑꯩꯕꯨ ꯉꯝꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯑꯩꯒꯤ ꯃꯥꯡꯗ ꯅꯣꯛꯂꯛꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨ ꯌꯦꯡꯅꯤꯡꯗꯦ"꯫ ꯃꯤꯠ ꯎꯏꯁꯤꯟꯕ ꯁꯥꯎꯝ ꯈꯛꯇ ꯐꯥꯎꯏ꯫ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯩꯔꯥꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯄꯗꯣ ꯊꯥꯗꯣꯛꯅꯤꯡꯗꯦ, ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯜꯂꯤ, ꯊꯥꯗꯣꯛꯈꯤꯅꯤ ꯍꯥꯏꯕꯒꯨꯝ꯫ ꯑꯀꯤꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯕꯤꯗꯥꯏꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤꯗꯣ ꯊꯤꯡꯂꯝꯕ ꯄꯤꯔꯥꯡꯗꯨ ꯍꯩꯊꯔꯛꯂꯦ꯫ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯁꯥꯎꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯤ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯩꯔꯥꯕꯕꯨ ꯏꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯕꯣꯏꯅ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄꯗ ꯍꯩꯅꯗꯅ ꯀꯟꯊꯣꯛꯂꯝꯕꯗꯣ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗꯗꯤ ꯃꯍꯥꯛꯅ ꯉꯝꯗꯦ꯫ ꯏꯟꯊꯣꯛꯅꯤꯡꯗꯦ, ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ ꯐꯤꯖꯤꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ꯫ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯀꯩꯒꯤ ꯑꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤꯅꯣ? ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯅꯪ ꯅꯠꯇꯕ ꯀꯅꯥꯗ ꯄꯨꯟꯁꯤ ꯑꯁꯤ ꯄꯤꯊꯣꯛꯂꯅꯤ? ꯑꯩꯈꯣꯏꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯤꯡꯁꯨ ꯅꯪ ꯅꯠꯇꯕ ꯀꯅꯥꯗ ꯍꯨꯛꯂꯅꯤ? ꯑꯩꯅ ꯁꯥꯒꯠꯈꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗꯣ ꯌꯥꯝ ꯐꯖꯕꯅꯤ ꯌꯥꯝꯕꯨ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯃꯣꯏ ꯑꯁꯨꯛ ꯀꯟꯕ ꯃꯤ ꯑꯣꯏꯔꯝꯃꯤꯁꯦ? ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯌꯨꯕ꯫ ꯑꯩ ꯀꯅꯥꯝꯇꯒꯤ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯩꯁꯦ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩ ꯂꯨꯍꯣꯡꯕ ꯇꯜꯂꯦ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯌꯥꯝꯕꯨ꯫ ꯑꯩꯗꯤ ꯅꯪ ꯈꯛꯇ ꯄꯥꯝꯃꯤ꯫ ꯃꯤꯀꯨꯞꯁꯤꯐꯥꯎ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪ ꯈꯛꯇ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯨꯕ ꯌꯥꯝꯕꯨ꯫ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯌꯨ"꯫ ꯋꯥꯍꯩꯁꯤꯡꯗ ꯍꯥꯏꯅ ꯃꯥꯁꯨ ꯃꯩꯔꯥꯕꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯅꯨꯄꯥꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ, ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯂꯥꯏꯖꯕꯗꯨ ꯊꯦꯝꯃꯒꯨꯝ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤ꯫ ꯆꯦꯠꯅ ꯀꯣꯜꯂꯕ ꯃꯁꯥꯗꯨꯅ ꯇꯞꯅ ꯀꯣꯝꯊꯣꯔꯛꯄꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯗ ꯂꯥꯏꯖ ꯃꯩꯔꯥꯕꯒꯤ ꯇꯥ ꯄꯥꯏꯁꯤꯜꯂ ꯉꯥꯏꯔꯦ, ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯞꯂꯒ꯫ "ꯆꯠꯈꯤꯅꯨ ꯏꯕꯣ, ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯒꯅꯨ꯫ ꯑꯩ ꯂꯨꯍꯣꯡꯕ ꯇꯜꯂꯦꯕ꯫ ꯑꯩ ꯗꯥꯕꯣꯏ ꯅꯨꯡꯁꯤꯗꯦ꯫ ꯅꯪ ꯈꯛꯇ ꯅꯨꯡꯁꯤ ꯍꯥꯏꯕꯅꯦ ꯌꯥꯝꯕꯨ"꯫ ꯍꯥꯏꯖꯕꯇꯅꯤ, ꯁꯣꯟꯖꯕꯇꯅꯤ꯫ ꯃꯩꯔꯥꯕꯅ ꯂꯥꯏꯖꯅ ꯄꯥꯏꯁꯤꯜꯂꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯃꯈꯨꯠ ꯁꯠꯇꯣꯛꯂꯒ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ
tapna pairaga nonkhat piranga mikup amata thintada matam mabu ngairamda magi chimbal ado laizagi chimbal tamda khangchang changsilai fana kuina masado handokta lei laizadi kaple kapna mairambagi kot machiduna yali chatkiradra pakhatlaga adubo magi awaba khangmidre chimbal lagi tapna na thoraklaga mairamba roiboina laizagi laibakta tapna ingna nushina chimbalduna thenglamlaga masado khanglap lapthokre lapthokpa khakta natta ka adudagi khongnei thuna thokre hojikta laisa makhada famtharaga o khongna kappak haurakli machinda chakna soli mirai biramlaba mamu chehori mipata thamoi pandaba aduk thongna leitaba aibu nushide haraga kain nang thoramse aibu nushide haibuna lauriba chimbalduna karigi nushi amitra ilamli mipata aidi nang nushide kaptuna lerambani mahakto masada karigumba ma phorokpum tawi tungthangba saruk aduda ichot chotpagum tawrakpaduda kaplambado leptak tawranga iliba magi inafedo tungthangba sarukto tahata mangda puraklaga yengi adubu mana yamna ngaklibadi phigi saruk khara pumchot chotuna leiramle tahata tunglomda haithariba masamado amuk lamduna yengmada madusu chotchotlami mikup maktada khangle sokliba thengliba pumnamak mairambagi pirangni he nangakliba mana gyan hek tarakpadagi mamittagi mapi taba haibado masa khangdraba nupa sigi pirangna masa pumnamak chothanbiramlabada laiza phamduna leiba ngamaktre phuk hawgalanga mairabana chatkiba maike adomda khonglei thuna tanarai aduba entrance maktada hallway leiba adomda leptuna leramba boy Robert anido oina oknare Laiza chaplep langa anidu da yengi nupa anidu de makhoi wari amada mari yetnaribana Laiza leplebado yengsilude Robert na hairi khanjanana ai nangonda pidi pikragum tawbani boy sana hoidagi hek thorakpaga mafam sida hek yorokpagani nangonda pikrido na ingoda shubi pirakte haibani Robert migi aduk maru oikraba engagement ring dubo nangni ensana nupi mayam hondolamido natina ngawrabra haibani Mairabana loba sarkido phangre haidi fai natri nang aina kedo yengoba Robert to kokchaw bikari ma pidi pikhrabar khalli handak thaba khara chinbasida ma se makop yadadana tasing ring ado laiza hoida thamlamlabra amu khalli ani du mari yetna change tawbaga laisa leplambadu ubada animak chap amuk leple kaplubagi maithongdo phibam mamada leirambaduda anima chensil ta Robert pakhatna laisagi masa pairaga hangi kaidorogi nangbo ha kanana ke haraminoba se kai ga pino aingonda hayuse kana kari haraminoba nangonda boy kai so haide laisada tumin yenglaga lei manga sai mairabagi sakpham adu hobana gyan takri ma bulang takna na yengliba Robert ton silaga hanglei tamna yambumde wai du Robert so gyan takri brang sawalaga lauri ma appa piduna oiramani se khangabani mana kaigino angang hita kafalisibo magi nupa thoktabagi responsibility mayamdo angang sida loi namsilami se kaigino ba hek lakpaga mamaido thugaige thorai masado wai du hairam laga Robert to sauna manung nom changkre mairambu bo phurage khanna ngairagi matagum ani do khakta ngai horambada boina tablab hairi Robert ta engagement ring do laholapani aduda maso marang tawbada noi don dolama male somdadi ke kakpagi matam so irani Robert imari marayena laingeda ma tholakpa thingnabani aduda ma oina lobiragena chatkibani koiroida halani da boy khangko korapaduda boisa ta yinglei tari haibago makokto tamna nomi makuta china pairiba mairabana piramba kartuda munna yinglaga hanglei yamuna kapo khrabra matang chadaba wahangduda boy ngakle adubu noklaga khumlei angang oiringei nongma nangda mamaida yana chikpa numittuda kappado natana sangsargi afafata khanglakpa haibadi gyan tarakla matamda kappadi ukidre kaidore nangna do hangide mohaiduda laisa nokfet tawrai mamaidu non tharanga nokmi tarakliba pirangdo loinana khumlei
ꯅꯨꯡꯒꯤ ꯃꯨꯔꯇꯤꯗꯣ ꯑꯩꯅ ꯃꯄꯤ ꯇꯥꯍꯟꯈ꯭ꯔꯦ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕꯁꯨ ꯋꯥꯍꯩꯗꯨ ꯃꯩꯔꯥꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯀꯅꯥꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯣ ꯁꯨꯛꯇꯥ ꯇꯥꯗꯕꯒꯨꯝ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥ ꯂꯥꯏꯁꯤꯒꯤ ꯃꯈꯨꯠ ꯁꯝꯃꯛꯏ ꯆꯪꯉꯁꯤꯁꯦ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯕꯥꯅꯤꯅ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯍꯧꯅꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄꯗ ꯃꯌꯥꯝꯗꯨꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯃꯤꯅꯣꯛꯇꯅ ꯊꯜꯂꯝꯃꯤ ꯃꯐꯝꯗꯣ ꯍꯤꯌꯥꯡ ꯍꯥꯡꯂꯤꯕꯁꯤ ꯂꯥꯏꯖꯒꯤ ꯊꯃꯣꯏ ꯈꯛꯇ ꯉꯥꯏꯔꯝꯂꯦ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯦꯟꯖꯣꯔ ꯅꯟꯗꯔꯥ ꯁꯣꯏꯒ ꯑꯣꯟꯁꯤꯜꯂꯒ ꯐꯝꯈꯤꯕ ꯃꯇꯥꯡ ꯑꯗꯨ ꯂꯧꯔꯒ ꯁꯨꯗꯦ ꯃꯐꯝꯗꯨꯗꯒꯤ ꯅꯥꯔꯣꯜ ꯑꯃꯗ ꯍꯥꯟꯅ ꯆꯠꯈ꯭ꯔꯕ ꯔꯥꯅꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯑꯃꯗꯨꯁꯨ ꯊꯤꯟꯊꯗ ꯄꯥꯏꯔꯛꯏ ꯀꯝꯗꯧꯔꯦ ꯔꯥꯅꯤ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ ꯊꯧꯔꯥꯡꯖꯔꯤ ꯏꯆꯦꯝꯁꯤ ꯑꯗꯨꯗ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯕꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯁꯨꯝ ꯈꯟꯖꯔꯝꯕ ꯑꯁꯨꯛ ꯀꯨꯏꯅ ꯊꯝꯂꯛꯄ ꯄꯣꯠꯁꯛꯁꯦ ꯑꯍꯥꯡꯕꯗ ꯃꯥꯡꯕꯁꯨ ꯄꯥꯝꯃꯨꯗ꯭ꯔꯅꯤ ꯏꯆꯦ ꯂꯩꯇꯥꯗ꯭ꯔꯕꯁꯨꯗꯤ ꯑꯀꯣꯏꯕꯗꯣ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯇꯥꯔꯛꯏ ꯃꯥꯡꯖꯁꯅꯨ ꯑꯁꯨꯝꯅ ꯌꯨꯝꯗꯣ ꯈꯛꯇ ꯊꯥꯗꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯂꯩꯇꯦ ꯅꯟꯗꯔꯥꯁ ꯚꯤꯗꯤꯑꯣꯗꯣ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯣꯏ ꯌꯨꯝꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯌꯨꯝꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯅ ꯄꯨꯡꯇꯨꯝ ꯇꯨꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯁꯣꯏꯗꯅ ꯃꯇꯝ ꯌꯩꯊꯒꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡꯅꯤ ꯊꯤꯜꯂꯤ ꯔꯥꯅꯤ ꯌꯥꯝ ꯊꯨꯅ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯣ ꯏꯆꯦꯕꯨ ꯃꯐꯝꯁꯤꯗ ꯏꯪꯅ ꯑꯃꯨꯛꯇ ꯐꯝꯍꯜꯂꯣ ꯔꯥꯅꯤꯁꯨ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯆꯦ ꯐꯅꯤ ꯏꯆꯦ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯂꯦꯞꯇꯣꯞꯇꯣ ꯍꯥꯡꯗꯨ ꯌꯦꯡꯉꯤ ꯀꯔꯤꯅꯣꯃ ꯏꯑꯣꯟ ꯑꯣꯟꯕꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯟꯖꯤꯟꯗ ꯂꯥꯏꯖ ꯍꯣꯏꯒꯤ ꯒꯦꯠ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯊꯦꯠꯂꯤꯕ ꯀꯦꯃꯦꯔꯥ ꯐꯨꯠꯁꯇꯦꯖꯇꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯗꯨꯗꯁꯨ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯆꯦꯡꯕ ꯇꯥꯟꯖꯥꯁꯤ ꯌꯦꯡꯅꯕ ꯊꯝꯕꯅꯤ ꯀꯦꯃꯦꯔꯥꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯔꯥꯅꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯅꯠ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯆꯪꯈꯤ ꯃꯁꯛꯁꯤ ꯐꯖꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯒꯥꯔꯤꯁꯤꯁꯨ ꯎꯈꯤꯕꯒꯨꯝꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯆꯦꯝꯁꯦ ꯊꯣꯔꯛꯄ ꯉꯥꯏꯒꯗ꯭ꯔꯥ ꯋꯥꯍꯩꯗꯨꯗꯁꯨꯗꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ ꯂꯣꯏꯅ ꯁꯨꯔꯤ ꯃꯤꯠꯃꯥꯡꯗ ꯂꯣꯏꯅ ꯐꯝꯂꯤ ꯅꯟꯗꯔꯥ ꯌꯥꯏꯁ꯭ꯀꯨꯜ ꯃꯦꯟꯖꯣꯔ ꯋꯥꯈꯜꯗ ꯑꯍꯦꯟꯕ ꯀꯅꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯟꯁꯤꯟꯗꯨꯅ ꯈꯜꯂꯨꯗꯦ ꯃꯇꯥꯡ ꯆꯥꯕ ꯄꯨꯡꯐꯝꯅꯤ ꯅꯥꯟꯊꯣꯛꯍꯜꯂꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯦ ꯉꯥꯏꯔꯅꯨ ꯀꯩꯁꯨ ꯅꯠꯇꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯑꯀꯤꯕ ꯂꯩꯔꯣꯟ ꯆꯟꯕꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯣ ꯔꯥꯅꯤ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃꯨꯛ ꯍꯪꯂꯅꯨ ꯃꯗꯨꯗ ꯇꯥꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯃꯩ ꯄꯨꯝꯃꯝ ꯃꯝꯂꯕ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯊꯣꯡ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯒ ꯐꯝꯂꯒ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯣ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ ꯂꯥꯏꯐ ꯑꯣꯏꯅ ꯌꯦꯡꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯁ꯭ꯀ꯭ꯔꯤꯟ ꯅꯥꯀꯟꯗ ꯊꯝꯂꯒ ꯔꯥꯅꯤ ꯕꯣꯝꯗꯨꯒ ꯀꯅꯦꯛ ꯇꯧꯔꯤꯕ ꯗꯤꯚꯥꯏꯁꯇꯨ ꯄꯨꯊꯣꯔꯛꯂꯦ ꯄꯥꯁꯋꯥꯔꯗ ꯅꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯒ꯭ꯔꯤꯟ ꯕꯇꯟꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯈꯨꯠꯇꯨ ꯍꯦꯛ ꯅꯝꯕ ꯉꯝꯗꯦ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯤ ꯃꯇꯥꯡꯗꯨꯗ ꯁꯨꯗꯦꯒꯤ ꯐꯣꯟꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯤ ꯊꯤꯜꯂꯤ ꯔꯥꯅꯤ ꯑꯩꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯒꯅꯨꯅꯦ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯋꯥꯍꯩꯗꯨꯗ ꯔꯥꯅꯤ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯇꯨꯗ ꯑꯦꯛꯁꯄꯣꯔꯠ ꯊꯥꯔꯤꯕ ꯒ꯭ꯔꯤꯟ ꯕꯇꯟꯗꯨꯗ ꯌꯥꯝ ꯊꯨꯅ ꯅꯝꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯏꯆꯦ ꯊꯕꯛꯁꯦ ꯃꯃꯤꯠꯇꯨ ꯄꯥꯡꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯗ ꯎꯔꯤꯕ ꯌꯨꯝꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯕꯗ ꯔꯥꯅꯤ ꯄꯥꯈꯠꯅ ꯀꯔꯤ ꯁꯣꯏꯔꯒꯦ ꯈꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯔꯩꯠꯅ ꯃꯥꯔꯛ ꯇꯧꯕ ꯋꯥꯍꯩ ꯈꯔꯒ ꯂꯣꯏꯅꯅ ꯗ ꯗꯤꯚꯥꯏꯁ ꯍꯦꯁ ꯕꯤꯟ ꯗꯤꯁꯀꯅꯦꯛꯇꯦꯠ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯁꯨꯗꯦꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯔꯤ ꯇꯧꯔꯒꯦ ꯈꯟꯅ ꯁꯦꯝ ꯁꯥꯒꯦ ꯍꯣꯠꯅꯔꯤꯉꯩ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯁꯥꯏꯠ ꯁ꯭ꯀ꯭ꯔꯤꯟ ꯂꯩꯔꯝꯕ ꯂꯥꯏꯚ ꯀꯦꯃꯦꯔꯥꯗꯣ ꯈꯪꯍꯟ ꯉꯥꯟꯊꯣꯔꯛꯄꯗꯣ ꯔꯥꯅꯤꯁꯨ ꯇꯥ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯣꯡꯍꯥꯗ ꯂꯩꯍꯧꯕ ꯌꯨꯝꯗꯣ ꯃꯩꯕꯨꯜꯅ ꯅꯣꯡꯃꯗꯣꯟ ꯊꯦꯡꯕ ꯃꯈꯩ ꯆꯥꯛꯂꯝꯂꯦ ꯃꯇꯧꯗꯨꯗ ꯔꯥꯅꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯁꯣꯝꯗꯒꯤ ꯁꯨꯗꯦꯁꯨ ꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯗ ꯂꯨꯁꯤꯟꯅ ꯍꯪꯂꯛꯏ ꯀꯝꯗꯧꯔꯦ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ ꯅꯥꯀꯣꯡꯗ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯇꯧꯕ ꯏꯌꯔꯄꯣꯠ ꯍꯥꯞꯄꯅ ꯍꯥꯏꯔꯛꯂꯤꯗꯨ ꯇꯥꯏ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯅꯣ ꯁꯝꯅꯔꯛꯇ꯭ꯔꯦ ꯗꯤꯁꯀꯅꯦꯛꯇꯦꯠ ꯊꯥꯗꯨꯅ ꯇꯤꯠ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯋꯥꯈꯜ ꯑꯃꯗ ꯋꯥꯍꯩꯗꯨꯗ ꯁꯨꯗꯦ ꯆꯅꯤꯡ ꯇꯥꯕ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯃꯥꯏꯊꯣꯡꯗꯨꯁꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯌꯥꯍꯨꯝ ꯑꯃ ꯊꯛꯂꯒ ꯐꯨꯟꯒꯠꯂꯨꯕ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯟꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯃꯛꯇꯗꯅꯤ ꯃꯄꯥꯟꯂꯣꯝꯗ ꯉꯍꯥꯎ ꯊꯣꯛꯈꯤꯕ
ꯃꯣꯅꯥꯅ ꯀꯞꯇꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯣ ꯏꯃꯥ ꯏꯃꯥ ꯕꯕꯥ ꯄꯥꯔꯇꯤ ꯍꯣꯜꯗꯨꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯌꯦꯡꯉꯛꯂꯦ ꯌꯦꯡꯅ ꯃꯣꯅꯥꯗꯣ ꯅꯟꯗꯔꯥꯖ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯂꯤꯌꯣꯁꯨ ꯔꯣꯕꯔꯠꯅ ꯂꯦꯠꯂꯝꯕꯗꯒꯤ ꯇꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯈꯠꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯣꯅꯥ ꯀꯞꯅ ꯂꯤꯌꯣꯗ ꯌꯦꯡꯂꯛꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯕꯣꯝ ꯌꯨꯝꯗ ꯕꯣꯝ ꯀꯩ ꯇꯧꯔꯕꯅꯣ ꯈꯪꯅ ꯏꯉꯛꯅ ꯃꯣꯅꯥꯕꯨ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕ ꯅꯟꯗꯔꯥꯖ ꯋꯥꯍꯩꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯃꯥꯗ ꯅꯠꯇ ꯃꯦꯟꯗ꯭ꯔꯣꯁꯨ ꯍꯧꯒꯠꯂꯒ ꯃꯣꯅꯥꯗ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯝꯕ ꯂꯥꯏꯖꯁꯨ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯗ ꯍꯣꯕꯦ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯅꯥꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯍꯪꯉꯤ ꯌꯨꯝ ꯀꯩꯗꯧꯔꯒꯦ ꯃꯣꯅꯥ ꯌꯨꯝ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯃꯣꯅꯥ ꯋꯥꯍꯩꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯌꯨꯝ ꯀꯩꯗꯧꯔꯒꯦꯕ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯌꯦ ꯏꯅꯣꯝꯆꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯤꯁꯨ ꯌꯥꯝ ꯂꯥꯛꯏ ꯑꯗꯨ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯣꯅꯥ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ ꯍꯧꯔꯛꯄ ꯈꯪꯍꯧꯗ ꯄꯤꯔꯥꯡꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯖ ꯃꯣꯅꯥꯗ ꯃꯣꯟꯁꯤꯜꯂꯛꯂꯦ ꯄꯥꯈꯠꯄꯁꯨ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯒ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯨ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯃꯣꯅꯥ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯎꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯌꯥꯝꯕꯨꯡ ꯆꯪꯈꯤ ꯍꯥꯏꯌꯦ ꯌꯥꯝꯕꯨꯡꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯈꯤ ꯍꯥꯏꯌꯦ ꯌꯥꯝꯕꯨꯡꯗ ꯌꯥꯎꯈ꯭ꯔꯦꯁꯅ ꯃꯥ ꯌꯥꯝꯕꯨꯡ ꯆꯪꯈꯤꯕꯗꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯎꯍꯧꯏ ꯍꯥꯏꯌꯦ ꯃꯌꯥꯝꯗꯒꯤ ꯂꯥꯞꯇꯛꯅ ꯐꯝꯂꯝꯕ ꯁꯨꯗꯤ ꯀꯣꯛꯊꯛꯇ ꯕ꯭ꯔꯖꯂꯤꯁꯤꯡꯅ ꯀꯥꯏꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯆꯤꯟꯃꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯋꯥꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯌꯥꯊꯪ ꯇꯧꯈꯤꯕ ꯃꯤꯀꯨꯞꯁꯤꯅꯤ ꯃꯥꯅ ꯀꯤꯖꯈꯤꯕ ꯐꯤꯕꯝꯁꯤ ꯇꯥꯗꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤ ꯀꯣꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯊꯋꯥꯏꯃꯛꯀ ꯆꯞ ꯃꯥꯟꯅꯔꯕ ꯃꯆꯥꯕꯨ ꯃꯈꯨꯠꯃꯛꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯋꯥꯍꯩꯗꯨꯅ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯍꯟꯖꯤꯟ ꯌꯦꯔꯛꯂꯕꯗ ꯁꯨꯗꯤ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯦ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ-ꯇꯃꯛ ꯌꯦꯡꯂꯒ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯤꯕ ꯕꯣꯏ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯋꯥꯏꯟ ꯒ꯭ꯂꯥꯁꯇꯨ ꯊꯥꯡꯒꯠꯂꯒ ꯁꯤꯞ ꯑꯃ ꯆꯤꯡꯉꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯦꯡꯒꯦꯖꯃꯦꯟ ꯔꯤꯡ ꯑꯗꯨ ꯆꯦꯆꯦꯠ ꯄꯥꯏꯁꯤꯜꯂꯒ ꯅꯣꯛꯂꯛꯏ